마기도 이건데 식나리분 나트로 넌 까리 강해 야래 너희나 마부나 나마오이나 칸바 아이기 마부나 미오이나 타다바 아이기 마나 속얌나 세레스 오이라가 능 분명 쟤는 돌리나 저 ꯑꯩꯅ ꯈꯪꯖꯕ ꯑꯃꯗꯤ ꯂꯩ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯔꯤꯅꯣ ꯑꯃꯗꯤ ꯏꯔꯩ ꯂꯩ ꯃꯁꯦ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯊꯗꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤꯁꯤꯕꯣ ꯍꯧꯖꯤꯛ ꯆꯦꯜꯂꯁꯤꯁꯨ ꯌꯥꯗꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯑꯩꯁꯦ ꯏꯃꯥ ꯏꯄꯥꯅ ꯋꯥꯅ ꯃꯍꯩ ꯇꯝꯍꯜꯂꯤꯕꯅꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯍꯟꯗꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯏꯃꯥ ꯏꯄꯥꯕꯨ ꯃꯩꯊꯛꯇ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯂꯥꯎ ꯏꯄꯥ ꯀꯣꯟꯒꯦ ꯂꯥꯎ 빠지 빠지 저기 더와이나 빼내봐 이빠부 한개 좋아하러 난게 아빠함도 이빠는 야답을 했지에 퇴비 이빠 깨도 와이브나 퇴비 이빠부 하러 퇴비 난게 아빠함 맘다디 하여 퇴비 뭐지 에이부 핫게쇼 핫기셔도 에이 юм시대기 짤로 헬라이 돌아오 이자부디 럭실러가 에이부디 까리게 hingal래 에이부 좋아하러 돌아오